ngase phongkiba tongan tongan manipuri sifung singa masum thokiba thodo wathok maroibi ipauk sing myam thamjagi ahanbada huyelan paudagi lokasaraga kaithil manbi gi matuna koki militant singna kumbi gi Leingaobid Nongmei kapsilakhre bom kapsilakpagi damak moidang pok inupi sing mai hauna sakhre moidang pok khuno da kablakiba bom kananano amaramdana Imphal East amasung West ki SP sing sindokan kre ngarang numidang pung tara taramdari koki militant sing nungsup kaithil manbi gi khumbong mayum resort haina khangnaba mafam gi maning dalaiba mitay gi sangamada Nongmei kapsin da Nongmei thadolamba thauduki mangoinana numidang pung nipan tarakpada moidang pok khuno da leiba khumbong mayum rajian gi yumda mapangal kalab bom ama kapsilakibigi thawongbo moidang pok khuno gi nupi sing mai hauna saroduna yaningdaba phungdokre bom kapsilakiba thawong asigi mayukta ngasi ayuk pung 10 tarakpadagi nungtilgi pung 2 fawda moidang pok khuno gi Western Modern Club na sinduna moidang pok khuno mayai lekai community hall of worker khongjang sangsingkhre khongjang asida saruk gya khibi inupi singna yumlakta bom kapsilakpa yaningde lengang na mara lebising thidoktuna cherakti yomasum thawong asi terrorist ki thawong ni hairaduna akan mamong yaningda bu kolaw sing lawki mafamaduna kapsilakpadigi pokhai khidraba bom asida hindi mayekna mi bihi ilyu amasum English ki angka mayek 666 tharamana bom asigi mafu kanano haibisi asabu hangwaidi panmaya bari mafam asida mapangal kalaba bom asi kapsilakraba matung nungsup kaithil manbida hana Nongmei kapsilaklaga mite gisang ama mai thadolongkibani aduga thaudu oni sigi matungna koki khulai paibisna khulngak pasinggi marakta nungai matung fawda awo okthong tawduna khut thoknaraba matung ngak lepnaraga ngasi ayu angan pung mariga makhairam tarakpadagina pung amaram subna amuhana nakal anigi marakta khut thoknakibani ngasi ayu fawda nakal anigi marakta khut thoknarkibagi manungda tairen pokpigi maning thangba sarukta leiba jangphonglai haina khangnaba koki khulamagi yum anisu maisaki aduba yum sing aduri koki gini koki singna mitei de onsinduna maral thangjan bayana ba mai thaki boiram ngani hari ngarang numidang digi horaklaga ngasi ayuk fawda thokriba thagdok sing asiga mari leina mapamadda combined security force ki personal singa thi humbagi thabak sataki adumai namak mi phammi pulaikide amaramda ngasi numidang pung nipalom tarakpada Bisnupur district ki kumbi PS ki manung saliba khoijuman tabiga thangnana leidiba Leingaobid khulgi mitei khul sing tamna koki militant singna Nongmei maru tararong kapsilakhre thaudo osidagi mafam adu bungak seliba IRB personal singna koki militant sing adu mitei khul lomna sangsilakpa ngamdanaba Nongmei round taraga mangarong ka kheri IRB gi mekedi gi handru Nongmei maru khara kaplubadigi koki militant sing gi mekedi gi makhatana Nongmei kabla khidra hairi loindana nakalani gi marakta Nongmei maru khara kamna khara basu asu apan yauna khidi hainasu pawu sita makhatana phongdorakli amaramdana Imphal East amasum West ki SP sing sindokan khre ngasi manipalenga ki DP ki joint secretary na thokiba order amada Imphal East amasum West district police ki SP ani sindokna hankre Imphal East ki KSIC bakan IPS na Imphal West ki SP oiraga Imphal West ki SP in charge oirakiba Dr. S Ibomsana Imphal East ki SP in charge oiraga hadi amaramdana miyamna kham thengna wohale koki militant singna lan haurakpa amasum laingana internet service thingjanmadagi courier service sing mathau pangthokpa ngamdre sei sigi me ahumdagi sing koki narco terrorist singna mitei furupta atamdana landara khibana maram oiraga asiana kya yohan matana tana yumai thaduna tandokpirakpaidagi lanjenaduna awaba mayuknabagi mathakta tangai phadana miyamgi thawgal torokliba tuan service singnasu asobo saiting pire lan hek horakpaga internet mobile data service lengana thingjinkhibamadi law and order gi phibam fasilaktabana maram oiraga Manipur mathok pangthokliba courier service punamak numit kiyani subna thabak lepakpadagi ngasi phawbana miyamna khudong sadaba kya mayungnari pauksi sina akhanana courier service ki thabak toriba maroina Imphal manungna thabak toriba courier service ki miyoi singamadi Indian Post Office ki staff singa unaduna wari sarubada lana sina maram oiraga courier gi polam singamadi document sing thadok thajin tawbada sauna khudong sadaba kya mayukna hale pose thadok thajin tawba yadabada natana mapalamdigi tharakpa pot posak sing yohonba phawba ngamkidre adumapu courier service toriba miyoi singi makedigidi yariba makai tharakliba posak sing adu yohonana ba honaduna lakhi tangai phadaba document sing adu yohonana bagidama thonglon silaga phaw thabak suba yawke hari Iranghe horakpa matungna me mari digi courier service mapung fana thabak tawba ngamkidaba aduna ngasi phawba hanagi normal life ta thabak tawkibadu yauna thabak tawba ngamdre loindana iranghe horakpa digi courier gi service mapung fana thabak
tawbu yarakidaba adu August thagi mayai salakpa adu waidagidi khara khajik thabak supa yaba horakre aduba haujik su blue dark ki oinadi sarakna belu lupa lising mangarong gi mathakta leiba posaksing parcel oina thabagi yaba letri lupa lising magi belu gi makhada leiba posaksing thabadi yare irang manung oirabasu document gi polam singdi adumak matam san yoba ngamdrabasu service te adumak leptana tawduna lakli loinana online da kakpa polam singsu haujik ki oina home delivery gi service pi bangamdri adumena mapung oina hauji imphal manung gi pin number 795001 amadi 795004 gi mafam singda polam sing yohan mangamna hedi lan asina maram oiraga miyam da matam sana polam sing yohan ngamdabegi awaba mayoknabaga loinana courier service ki tungan agency singda thabak toriba miyoi singsu loina wonare miyam gi complaint laktana bahonaduna lan manung oirabasu arakpa document singdi masa masa yohonana baduma honaduna lakli hauji mahoksa gumna mapung fana courier service ki thabak tawba ngamdrabasu ayaba amadi angamba thabak singde dumak tori panduna leiramba parcel amadi courier gi polam sing yohonana ba akan mamona honare iyar lakpa polam singde adumak irang laitaba numit curfew komthokpa numit singda matam singna yohonana bohane adubu by road lakpa posak singde national highway animak thingmana maram oiduna awabde adumak mayoknari haina spongtoki India Post ki oina si irang na maram moiraga matam khra pallaga leiraba polam sing loin yohan mangamkhre haujik su hana laklamba sangdagi masing yamna hiana polam sing lakpa lepthri internet shutdown to khibir maram moiraga India Post ki kuthangna hiana book tawsinarakpana mahoksa laklamba sangadudagi hiana amuktada punna yamna lakpa haibadu waire document singsu masing thingamdana lakle adubu suti numit nomaijing phawba office ka dun nomidang thengna thabak suduna hek angamba makai lakle polam sing yohonana bonari hauju manipur gi angamba mapam singda ayamba mapam singda post ki kuthangna yon mangamle adubu karong ti waisong amati tadu bina singba mapam singda irangna maram oiraga sangmangam dabadagi polam sing yon mangamdri loinana India Post ki oina di post ai thabada athingba leite amati India Post ki hana leijaba rule singda ahom ka dis leite loinana numit kharani gi mamangna susampur gi lakpa polam sing yohan birak tari haina social media da thagana rakhiba post adu aranmani post office da lakpa susampur gi document sing parcel sing loin security force ki kuthangda yohon khre haina so post office ki staff sing makai di phongdorakli atopa pawmadana nauna amuk nomai kapnaribisi law and order fatabigi khudamni manipur democracy laikhigidra lairoidra oibobi political party taragi mifamna manipur gi wath loisinna ba punna leminagani haina warem nakhre manipur lairiba tongan political party taragi miyut singna sarugyadru ngasi convention on manipur crisis haibisida apun mifam ama pangthokloba matungda mifam masida sarugyaki bahanagi chief minister okram ibobina naun amuk nomai kapnarakli basi law and order fatabigi khudamne amasum house miyam gi mihuna laingakpagi thabak india da laiki kedra amasum manipur da democracy laiki kedra natragana lairoidra haibigi asabu ohanga matholakle haina phongtokre Imphal Hotel gi sangai hall da pangthoki ba convention adu gi matungda magna makhatana hai mayam ne hena khangbirabani law and order haibis state ki subject ni miyam gi punsi musum lantum ngak sen gi thabak state engana togodabani adu bahanda ki laibak thiba kangluk ani gi marakta thajana da ba si kangluk kharana di mitai mutki gi dawre hari atop kangluk kharana tongan be administration lai gi dawre hari adu bu mitai na Nagana natragana kokina oirabasu demand sing talakpada Manipur kaigadaba phibam oiraglabadi aikoina compromise tawba ngamloi habisida wakal manaba political party tarana sab yungna lepri maru oiriba wahna hauju thoklibi irang singasi tholoktringai gi mamangna Manipur gi rule of law kadaida satkharbagi hangki center da BJP gi lengak leire state ta su BJP gi lengak leire adu state lenga si center na ngak libra natragana state na ngak libra haib miyamna samamna papokhale Nihak leiraga Article 355 satnari amuk haiba thangai singna hairagana Home Affairs Ministry na Article 355 ki matangda order thokpra hanglubadana thokti amuk haiba aduga Manipur Security Advisor Kuldip Hablakpa Unified Command gi thabak chief minister na pugadabada pudre hairaduna Manipur gi law and order gi phibam ningthijana ngakpa ngamdriba karigino hanki Ngarang numidang su nongsup kaithel man bida nomai kapnaki ngasi ayuk su kapnai kangluk irang da mayu me kei me thadoki ba miyoi sing kayam koina relief camp da thamgadoribano relief camp da lairagli ba miyoi sing manung da more chusampur kangpukpi sapramena amadi modbung gi miyoi sing yauribana bakoi gi hopam
ꯁꯠꯐꯝꯁꯤꯡꯗ ꯆꯪꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯪꯈꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯂꯕ ꯋꯥꯌꯦꯜꯁꯪ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁ ꯐꯥꯎꯕ ꯍꯥꯏꯈ꯭ꯔꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯐꯥꯎꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯣꯏꯍꯜꯂꯦ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏ ꯑꯅꯤ ꯐꯥꯔꯒ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯖꯤꯟꯗꯨꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯌꯥꯔꯝꯕꯅꯤ ꯊꯥ ꯑꯅꯤ ꯍꯦꯜꯂꯒ CBIꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯔꯒꯁꯨ ꯊꯕꯛ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯂꯝꯕ ꯌꯥꯕꯅꯤ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡ ꯐꯨꯗꯨꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ JDU ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ KSH ꯕꯤꯔꯦꯟ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯆꯤꯐ ꯁ꯭ꯄꯣꯛꯄꯔꯁꯟ Dr. Nimai Chanduwang MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K. Megachandra ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ I. Hemochandra ꯍꯥꯟꯅꯒꯤ ꯁ꯭ꯄꯤꯀꯔ T.S. ꯂꯣꯀꯦꯁꯟꯅꯆꯤꯡꯕ ꯌꯥꯎꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯇꯔꯥꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯇꯔꯥꯒꯤ ꯃꯤꯐꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯊꯧꯁꯥꯗꯕ ꯑꯃꯁꯨꯡ ꯑꯍꯣꯕꯁꯤꯡ ꯂꯩꯕꯗꯒꯤ hiram khudimakta fail oiraklabana Manipur hauzik mayuknariba problem amasum issues asi political party tarana aroiba worries nama puranaba puna thabak tawminaba irang asi horakwadigi hauzik phawbar prime minister na tumina lesin kibabu yaningdaba phungdok poloinana irang asi gi manungda nupi angang ahal mairui sing amasum nahasing sathaki violence ki thabak singi matangda ningthijana hantaba miyeng yengdana thijingadabane amasum political party tarana miyamga mari leinaba issue singidam Manipur gi mapam kayada khongjang sangsilagani haiba wafam siyauri loinana Manipur da mausagi ingtapa amasum tangdoloi tapa puraknabagidama laingang stakeholders sing wari sagadabani ingtapa puraknabagidama lokolakwa thabak singda saruk yagani haidibu warep lokhibu loinana apun mana pangal ni hairaduna Manipur ahongba kya puraknabagidama political party tarana puna thabak tawminagani hainasu laukthokhi haidi Makasa tarak po na to papaw mana BJP digi leptana resign tawnari Manipur amasu India lengak po amuktang di hawduklasi Committee of Public Assembly ko kaitil thiam lekai gi KTHLYO office ta temporary office oiragliba Organizing Committee of Public Assembly for Restoration of Peace in Manipur na mamang thagi taraka turukta pangtukiba Public Assembly de saruk yakhiba singna lawkiba warep ki matungina Manipur da lariba political parties singi thapuba sing pham thadokpiu haiba warep ki matungina ngasisu Kumbi Assembly constituency ki BJP ki National Primary Membership ki miwi manga amasum singjamai Assembly constituency ki ward number 15 ki member oiramba miwi amaga punna miwi taruk BJP digi masana yana khuyek piduna toksare haina phongdurakli singjamai AC ki oina ward number taraga manga ki member oiramba digi party asidagi pothajare hairakhiba miwi adugi maming Salam Sushi Kumar kawi singjamai sapam lekai digi hairi aduga Kumbi AC digi BJP ki National Primary Members oiramba digi dokle haina masa masana khuyek piduna phongdurakhiba singna ebosna Maniranjan Sajna Sahani Aziz Ahmad amasum Nazir Ahmani makoi na pirakiba pham thadopagi sirol ngasidi hauraduna BJP ge karigumba hiram amataga mari lenadre matung tarakpada lebak miyanga punna asumbagi damak satminagani haina phongdona rakhi amuramda Organizing Committee of Public Assembly for Restoration of Peace in Manipur gi core member case Indrajina khuyek pidona tholak siroramada mamang thagi taraga turukta pangthukiba miyamgi mifamna lawkiba warep ki matungina aikoina sangsilaglaba khongjang BJP amadi masiga satminariba JDU NPP NPF amasung independence yauna political party singi mandal sing dissolve tawbiu office bearer singi pham thadokpiu primary membership ki resign tawbiu hairiba punamasi aikoi maselgi marakta amaga nungsinadana amasum disunity oinaba President's rule laknabaga mari amata laisati aduba hausik oiriba phibam sida aikoi masilgi marakta disunity laknabagi masa amo oirakpa mawongda BJYM na singbagi political statement tholakpa thingnare haribu wafam si aikoi ni yamna haksina lawgane amadi yamna kupna khanagane hari solusna makhatana hai aikoi gi wadol di prime minister na thokliba irang sida intervention tawbiyo amadi Manipur miyamda India government ki asengba phire marik sumna thambiyo habisini loinana state lengana miyamna pamna thabak sim khara paikhalabadi soidan iranga solution ba yaba mongda lakpa yagani adubu lebak thibidi punama singa sipaw uba ngamdabasini aikoina khankiba mihut MLA singna prime minister amukta unagi haiba fawba minute 10 dangi matam PBU yadaba madi article 355 satnadi center gi state ka thangdok thangjin tawba lepiro aikoina sem kiba mihut singi lenga asigi mapung phawa thaudang letaba irang si adum makha sang thabaduga ngahak leraga
external aggression ni haiba ngak lergana STT manigi order na ni haiba kanglup ani gi oiba la ni amuk haiba asiguma mayam sina khangi madudi asiguma irang sigi marumda aron be agenda khra di leire haidi masigi makha tarak peranga sidi Kuki UPF amsum ken ona thulak liba statement da India lengana makogi demand sing political dialogue ki makhara piragadi thajaba leire habisni masina maram oiraga kotu na satharak liba matam kaktaba economic blockade ngasidigi hangdokle haikibisni matang sida aikoina thajaramba wakundi aikoi masul gi marakta amata oiba mawong BJP ge mari lenaba punamakta party gi interest gi Manipur gi interest na hena lui khalaga resignation gi thaba asi tawiba tarabadi yunalenga masum state lenga ani tadaba yaro haina khanjakibani aikoina sanction jariba khongjang asi CM sinba madi president rule thambaga mari amata leinare laikai miyam na aikoina sanction jariba khongjang asida mapung phana sakut piduna mana tasinadana amadi mamit usinadana leiriba Manipur amadi India lenga asiwa amuktangdi hawdoklasi haidi atopa pawamadana Kuki militant ama laikanabada kanba ngamdana laikidre me ahumdagi mitay de onsinduna sa tharagliba tamthiraba lana sida Kuki furuki lanmi oirakiba naha ama scrub typhus na narakpadi layeng bada kanba ngamdana laikidre haidi laikidraba Kuki militants adugi maming let me len hawkip kawi masagi sai kungo humdoirom sure Kangbupi district ki manung chanba modbung manakta leiba pangmol khundagi lethang hawkip masana pane haidi mak laina asin narakpadi senapati district hospital pukotuna layeng bada kanba ngamkidabani mak laikidabada kotu amasum case o yauna Kuki jaugi lup singi miyoi singna awapa phongdokre haidi amaramdana linsing amasum mob violence senabasinggi mathakta logi thabak lakotkani mamang thagi kunga mapana Manipur lenga ki home department thoki basi role amagi matungina makhala matagi linsing amasum mob violence ki thabak ta senabasingdi logi matungina makogi mathakta lokatpham tokpa akpa thabak sing lokona bagi sebau pibani haina lawgani phongdokre Home Department ki siro adu August 8 English ngani tarakani panda masum September kunga mari English ngani tarakani panda Supreme Court of India na writ petition civil number 754 of 2016 ga mari leinana pikiba direction singi matung inani hairi case adu tiasin as punawala masum Union of India amadi atopo official singa gi marakta sokna khibani hani supaus na makata na pali amaramdana hakthengaba pawda mem na thamjage masagi yumdagi phau khaiba sakhibada Kuki militant singna phakibadagi mafam khangdriba mitai ahungi saruka toirabasu phanganbiyo pradhan sanahanbi hakthengaba pawdam turbung GP gi pradhan July 3 ki ayukta mayumdagi thokibadagi ngasi phawba hanjilaktana leiraklingai gi sairakta mamang thagi kungi manga da Kuki militant sina hatopikre haibagi photo sing viral oirakhiba hizam luwangbi linthoingambi amasumi Fizam Hamzaki Watu Amuk Sapthurakrabaga Bishnupur district ki manung sanba Turubung Gram Panchayat ki pradhan sanam sanahan binasu maki GPSC ki manung saliba Turubung Bangla Kaithel maning dalaiba masagi yumgi kotagi phau khaiba sakhiba yumbu ma yauna maka satminakiba miyo ani puna ahumbu Kuki militant sina phakibadagi ngasi phawba langla langjin amata phangdana leirakli haina phongdokladuna makhoi ahum sigi sarukha toirabasu phangnaba lengna thabak paikhat pi hairakli Pradhan sanahan binahai ngasi phawba mafam khangdriba mi ahumdadi Turbung Bangla Kaithel maningdagi thongam siam sai nifu apokpa TS asogamasum mafam asimaktadigi naurem nauktomi sai nifu gonitho apokpa en saubul amasum tera khongsangbi leimram leraktagi laisonbam ibungo sahi kungamatu apokpa el muhini haidi Pradhan makata nahai me ahumnigi Kuki militant singna Turbung Bangla da leiba mitegi yum singna nomai kapsinduna mai thaba horakpadagi Turbung GP na koliba Ward tarumakta leiba miyoi sing lanjena kibani Gram Panchayat asigi apunba Ward taruk ki manungdagi Ward number 5 amasum 6 ta leiba mitegi yum singdi tumnaba mai thatokrabani aduga lemoriba Ward number 1 2 3 amasum 4 dana mitegi yum sing tumnaba mai thadokhidrabasu yum khara mai thadokrabani Turbung GP gi manungda oirakliba phibam sidagi Ward Kudimakta Leramba Mitei Sing Lanjena Duna Relief Camp Amadi Marimata Khangna Sanaba Singi Yumda Lainarakibani Adubo Me Taraga Matu English Singaniga Kungo Humdoi Ayukta Turbung Bangla Kaithel Maningda Masagi Yum Leiba Thongam Siam Atopa Miyoi Kharaga Loinana Maki Yumda Leiba Kotagi Phau Khairuni Haidona Sakibani Adubo Miyoi Khrana Kuki militant Singi Makhutagi Nanthokrabasu Tia Siam and Naktomi Amasum El Ibungodi Adumak Halakidre Makoi ahum Kuki militant sing mafam adumaktara halaga phumjin khibra natragana phaduna pukhraba matungda halaga mafam amada phumjin khibra haibadisu ngasi phawba laikhai taba ngamdre haidi
Maram asina sahi nauriba mairoi ani gisu Central Bureau of Investigation CBI ne case lokhatuna angang ani bu hot khibra sina ba miyoi sing fokat pa horak labanina miyoi ahum sigi su sap san lokhat pham tok pa lo gi thabak sing lakot aningi tangai phadana makhoi ahum bu hingna amuhana mit uba phangdrabasu makhoi gi saru phawud oirabasu lengang na fongan miyoi ki amaramna pradana makhatana phungdorak pada matam kharagi mamang nigi kanglu masil gi lan khara tap tharakpadagi maki GP gi manung saliba tungan ba ward taruk gi manung na ward number 5 amasum 6 ta leramba yum singdi loina mai thadokrabanina ward number 1 2 3 amasum 4 gi mai thabada yahodaba sakhodaba yum khara gi yumbu sing hanjinarak lerak pawre hauzu power apono ward taruk gi manung gi ward number 5 amasum 6 gi khaidokraga lemori bu ward mari da punna nupi angang yauna miyoi sanipan gi yankhairom honglak leire miyoi sing asina masa masa gi yum sing da amuhana hanjilak leiba ngamlibasi imai bel sing yauna khulngak pa khunja singa punna miyoi sahum romna lengdana ward sing asigi yum sing bu ngak sin magi thabak ahing nungtil khaktana satakhibagi mahidagi neraki adumaina ma amugana masagi yum da hanjinaduna mausagi phibam da leiba horoklabasu miyoi sing asigi manungdagi ayamana makoi gi yum sing da lehoba san ok yauna sanalupa amasum television set amasum phone singmadi khutpham kairamki leiramdabasu yauki hari maramasna amung hana masagi mai sakhaudraba yum singda hanjinaduna leiraklaba miyoi sing sigi mangki ba polam singi matangna su lenga ki meke digi miyeng sanganingi thaudok singa dugi matangda mari leinaba police station da report tawkibada su leire hari miyoi sing asina masa gi yum singda hanjinana ba horakhiba August ki angan masrukta amung hana kuki militancy nomai kapsilakhre lanjena basu yauki maram sina housing masagi yum singda hanjinaduna leiraklaba miyoi sing asidadi makhatana pamdaba thaudo amata tholaktana ba lengangna akan basaksin tharang lokhatpiu haina su phongdorakhi hari makasa tarak poina sanga express tagi to pamaroiba pawkhra namo crore humfuga manga gi drak kona memar masani Mizoram da phare Mizoram police na thangna numi nini da aizol da lupa crore humfuga manga gi mamal oigedaba drug sing phare police na memar masa ani dagi laiba pokpa masum yum sakisa numita crystals methamphetamines kg 10.4 amasum kg taraga mathuga point taru forki pharaba methamphetamine kg kungani thu etu malem gi drug ki kaite da lupa crore humfuga manga gi mamal oigere haina police na phongdoki laiba pokpa numita Mizoram police ki ANTF anti narcotics task force unit na lalem thangi sahi kuntragani pan kaubi memar nupi amadigi crystal methamphetamines kg 10.4 lengpu airport ki phaki drug adu magna suitcase amada memar gi purakpane amasum Delhi da pugadabani haina official oiba sirol amana phongdorakhi suitcase adu airport ta leiba Indigo security x-ray baggage inspection system da scan tabda singnga oiba ayom sing thengnabani masigi pawhek phangmaga Mizoram police ki ANTF anti narcotics task force unit na kudakta thabok lokhatki amasum athingma thamkhraba polam madu detect tawki amasum phajin ki hansu sirol adu pali drug adu faraba matungda nupi adu custody de thamkhre amasum NDPS amasum foreigners ki makha special narcotics police station da case am register tawkhre wang pohong tawda equis nupi si Myanmar masani amasum Delhi da leirakpaga loinana spam da thabak tawi haba khangmangamle ma khandakta Myanmar da satlu amasum atop mafam singda thadokadaba yamlaba drug ka konana aizol pharga Delhi da hangadabane Mizoram police na drug fariba si hokiba matam khara sida khwaidagi yamane amasum tangna thokpane haina lawi haina official loiba sirol duna makhatana pali yum jagesa numitana Mizoram police ki aizol district special branch DSB की टीम ना आइजोल की जेमाबावक is locality the registration number MZ17001 Tata intra gari am khamki gari edu check tawbada crystals methamphetamines kg 11.6 pamngamki drug purakpa nupi edu Myanmar gi thaumawi dagi rapinga kauba amani haina su police na phongdok haina su paus makhatana palakli Losilak po na to perform dana Brinda da pau pi di ba pau mi yaw na miya mamang na sengdo kadabni ngarang ties Brinda na mang na social media da haki buwa pu madu aran bani soikre kanagu mama na pau pirak padigi haki pini haidi badu ties Brinda masa da pau pirak liba miya edu yaw na makoi ani na miya mamang na sengdo kadabni haiduna ngasi trong lau bi amasung wai kuro ki apun ba club sing na pun sinduna siem ki ba KASBUCO amasung Susampur Maiti Ethnic Class Victim Committee na committee asina sinduna moirang
Sendra Rota Pangtukiba Paugi Mipimaduda KS BHUCO की Assistant Secretary Hangembam Bilasna Fundokre Mana Makatara Ngarang TS Brindana Miam the Sengdoki Badu Yaninde Maram di Masana Masabu Ngehaki Miam Gueba Ihobu Taito number La Lehavini Miam the Utsaibini Haidan Lose Mana Maki Maitayam Oibiki Masaweba Taudang Lodana Aran Propaganda Sandopa di Miam gi sentiments of Wapa Pongdo Pasi KS BHUCO na Kana Tawi Mahagna Mangon the Pau source amandiki Pangmani Haki Baduda Pau Pirak Liba Pau Miedu Miam Kangna Mak Masana Masayaw na Putoka Bani Hakin Supaux the Fundurakli Ado Hausiku in the Miam Paux Matang Solutions Ragamas Miam Puna Wabdet Naminasi